ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯗ ꯄꯣꯛ ꯇꯧꯖꯦꯅ ꯄꯣꯛ ꯇꯧꯖꯔꯦ ꯃꯥꯁꯤ ꯃꯍꯤꯒ ꯌꯥꯝ ꯍꯥꯞꯄꯒ ꯐꯨꯠꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯔꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯊꯣꯡꯕ ꯅꯪ ꯈꯨꯊꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯥꯏ ꯁ꯭ꯇꯥꯏꯜꯗ ꯀꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯗ ꯄꯣꯛ ꯇꯧꯖꯦꯅ ꯄꯣꯛ ꯇꯧꯖꯔꯦ ꯃꯥꯁꯤ ꯃꯍꯤꯒ ꯌꯥꯝ ꯍꯥꯞꯄꯒ ꯐꯨꯠꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯔꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯊꯣꯡꯕ ꯅꯪ ꯈꯨꯊꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯥꯏ ꯁ꯭ꯇꯥꯏꯜꯗ ꯀꯃꯥꯏꯅ ꯇꯧꯕ ꯖꯤꯔꯥ ꯍꯥꯞꯄꯦ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯊꯨꯝ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯆꯨ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯀꯩꯅꯣꯗꯣ ꯄꯥꯎꯗꯔ ꯍꯥꯞꯄꯦ ꯑꯗꯨ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯤꯊꯣꯛꯄꯤꯗꯣꯏꯅꯦꯕ ꯁꯤ ꯂꯧꯊꯣꯛꯇꯣꯏꯕ ꯂꯣꯏ ꯂꯧꯊꯣꯛꯄꯤꯗꯣꯏ ꯃꯍꯤ ꯃꯅꯥꯏꯁꯦ ꯂꯣꯏ ꯋꯦꯁ ꯑꯗꯨꯒ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯕ ꯑꯗꯨꯗꯤ ꯁꯥꯒꯤ ꯃꯍꯥꯎ ꯌꯥꯎꯗꯕꯤꯅꯦꯕ ꯁꯥꯒꯤ ꯃꯍꯥꯎ ꯂꯧꯊꯣꯛꯄꯤꯅꯦꯕ ꯅꯠꯇꯦ ꯍꯥꯟꯅꯒꯤ ꯑꯣꯏꯜꯗꯣ ꯂꯧꯊꯣꯛꯄ ꯑꯗꯨꯅꯤ ꯁꯥꯒꯤ ꯃꯍꯥꯎ ꯂꯣꯏ ꯀꯥꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯍꯧꯔꯁꯦ ꯃꯥꯏꯁꯦ ꯑꯅꯧꯕ ꯗꯤꯖꯥꯏꯟꯅꯦ ꯑꯅꯧꯕ ꯃꯈꯜ ꯃꯊꯦꯜꯅꯦ ꯑꯗꯨꯅ ꯃꯁꯛꯇꯤ ꯎꯠꯄꯤꯒꯅꯨ ꯑꯩ ꯀꯥꯏ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯁꯛꯁꯦ ꯃꯍꯤꯁꯦ ꯂꯣꯏ ꯍꯩꯗꯣꯛꯑꯅꯤ ꯀꯣꯟ ꯑꯃꯗ ꯄꯨꯁꯜꯂꯛꯑꯣ ꯀꯣꯟꯁꯤꯗ ꯃꯍꯤꯁꯦ ꯂꯣꯏ ꯍꯩꯗꯣꯛꯑꯒ ꯂꯧꯁꯜꯂꯅꯤ ꯄꯤꯁꯁꯤꯡꯁꯦ ꯐꯖꯔꯦ ꯂꯣꯏ ꯐꯖꯔꯦꯁꯦ ꯃꯩ ꯂꯪꯊꯣꯛꯅꯤꯌꯦ ꯂꯪꯊꯣꯛꯑꯦ ꯊꯝꯅꯤ ꯍꯥꯞꯅꯤꯗꯥꯏꯅ ꯉꯁꯥꯏ ꯑꯣꯏꯜ ꯃꯌꯥꯝꯗꯣ ꯀꯩꯕ ꯊꯥꯎ ꯍꯧꯖꯤꯛꯀꯤ ꯊꯥꯎ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯪꯊꯣꯛꯈ꯭ꯔꯅꯤ ꯊꯥꯎ ꯑꯗꯨ ꯂꯣꯏ ꯂꯪꯊꯣꯛꯈ꯭ꯔꯅꯤꯌꯦ ꯑꯅꯧꯕ ꯊꯥꯎ ꯍꯩꯔ ꯉꯧꯗꯣꯏꯔꯣ ꯍꯥꯏꯁꯦ ꯃꯥꯒꯤ ꯃꯊꯦꯜꯁꯦ ꯈꯨꯊꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯃꯨꯛ ꯌꯦꯡꯊꯔꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯍꯥꯟꯕ ꯉꯧꯕ ꯐꯨꯠꯄꯒꯤ ꯃꯍꯥꯎꯁꯦ ꯃꯥꯡꯍꯟꯗꯕꯅꯤꯅ ꯑꯩꯈꯣꯏꯅꯀꯣ ꯃꯥꯒꯤꯅ ꯃꯥꯡꯍꯟꯕꯤ ꯀꯥꯡꯕꯨꯅꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯦꯡꯊꯔꯁꯦ ꯃꯥꯒꯤꯁꯦ ꯃꯈꯥ ꯇꯥꯕꯁꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯆꯜ ꯃꯌꯥꯝꯁꯦ ꯃꯆꯜ ꯃꯌꯥꯝꯁꯦ ꯎ ꯃꯣꯔꯣꯛꯀꯁꯦ ꯉꯁꯤ ꯂꯩꯔꯛꯄꯅꯦ ꯐ꯭ꯔꯦꯁꯇꯁꯨ ꯍꯋꯥ ꯐꯗꯤꯒꯣꯝꯁꯨ ꯐ꯭ꯔꯦꯁꯇ ꯂꯩꯔꯛꯄꯅꯦ ꯑꯗꯒꯤ ꯍꯪꯒꯥꯝꯁꯨ ꯐ꯭ꯔꯦꯁꯇ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯂꯩꯔꯛꯄꯅꯦ ꯁꯤꯒꯤ ꯃꯣꯏ ꯇꯥꯃꯤꯜ ꯅꯥꯗꯨ ꯆꯦꯟꯅꯥꯏꯒꯤ ꯅꯣꯔꯠ ꯏꯁ ꯗꯨꯀꯥꯟ ꯍꯪꯒꯥꯝ ꯃꯄꯨꯟꯗ ꯂꯨꯄꯥ 50 ꯆꯥꯝꯃ ꯄꯤ ꯍꯋꯥ ꯐꯗꯤꯒꯣꯝꯁꯨ ꯃꯄꯨꯟ ꯄꯦꯀꯦꯠꯇ ꯂꯨꯄꯥ 50 ꯆꯥꯝꯃ ꯄꯤ ꯎ ꯃꯣꯔꯣꯛꯁꯨ ꯂꯨꯄꯥ 50 ꯆꯥꯝꯃ ꯄꯤ ꯆꯥꯝꯃꯒꯤ ꯆꯥꯡ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯃꯥꯒꯤꯁꯦ ꯃꯩ ꯁꯥꯃꯟꯗꯅ ꯃꯩ ꯃꯨꯊꯠꯈ꯭ꯔꯦ ꯃꯩꯈꯨ ꯋꯪ ꯀꯥꯔꯦ ꯑꯉꯥꯡꯁꯨ ꯀꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯌꯥꯎꯗꯕꯤ ꯑꯆꯝꯕꯅꯦ ꯃꯆꯜꯁꯤ ꯍꯥꯞꯄꯤꯔꯅꯤ ꯌꯥꯝ ꯌꯥꯝꯗꯕꯤꯗ ꯑꯗꯒꯤ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯕ꯭ꯂꯦꯛ ꯄꯦꯄꯔꯁꯦ ꯍꯥꯞꯄꯤꯔꯅꯤ ꯃꯣꯔꯣꯛ ꯃꯆꯨꯒꯤ ꯑꯣꯏꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯃꯁꯥꯂꯥ ꯀꯕꯛ ꯉꯧꯕꯤꯔꯅꯤ ꯇꯣꯃꯦꯇꯣ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯈꯥꯃꯦꯟꯁꯤꯟꯕ ꯍꯥꯞꯆꯤꯜꯂꯅꯤ ꯐꯣꯟ ꯈꯔ ꯂꯥꯎꯅ ꯍꯥꯏꯔꯛꯑꯣ ꯈꯥꯃꯦꯟꯁꯤꯟꯕ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯅꯅꯦ ꯃꯍꯤꯁꯦ ꯈꯤꯇꯪ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯍꯥꯞꯄꯤꯗꯣꯏꯕ ꯈꯤꯇꯪ ꯍꯩꯕꯤꯔꯅꯤ ꯏꯁꯤꯡꯁꯦ
ꯑꯩꯗꯤ ꯉꯧꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯊꯨꯝꯁꯨ ꯍꯥꯞꯄꯤꯔꯅꯤ ꯊꯨꯝꯁꯦ ꯉꯁꯥꯏ ꯐꯨꯠꯄꯗꯨꯁꯨ ꯍꯥꯞꯈ꯭ꯔꯕꯅꯤ ꯌꯥꯝ ꯍꯥꯞꯄꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯈꯤꯇꯪ ꯑꯣꯏꯅꯀꯣ ꯍꯋꯥꯏ ꯆꯥꯅꯅꯕ ꯑꯗꯒꯤꯗꯤ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯉꯧꯕꯤꯔꯅꯤ ꯃꯩꯁꯦ ꯈꯤꯇꯪ ꯂꯩꯊꯕꯤꯕ ꯑꯗꯨꯒ ꯇꯣꯃꯦꯇꯣꯁꯦ ꯈꯤꯇꯪ ꯄꯦꯠꯊꯔꯛꯑꯦ ꯍꯥꯏꯔꯀꯥꯟꯗꯣ ꯑꯗꯨ ꯑꯗꯨꯝ ꯁꯥ ꯍꯥꯞꯄ ꯌꯥꯔꯛꯑꯅꯤ ꯑꯗꯒꯤꯗꯤ ꯉꯧꯔꯤꯉꯩꯁꯤꯗ ꯃꯆꯨꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯕ ꯃꯨꯜꯂꯦꯗꯣ ꯄꯠꯊꯔꯦꯗꯣ ꯇꯣꯃꯦꯇꯣꯁꯦ ꯈꯔ ꯈꯔ ꯄꯠꯊꯕ ꯍꯧꯔꯛꯑꯦ ꯃꯩꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯂꯩꯈꯠꯄꯤꯔꯅꯤ ꯑꯗꯩ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯝꯃꯒ ꯍꯥꯏꯐꯦꯠ ꯂꯩꯊꯔꯒ ꯃꯍꯤꯁꯦ ꯍꯦꯛ ꯀꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯊꯥꯎꯗꯨꯒꯤ ꯃꯍꯨꯠꯇꯀꯣ ꯏꯁꯤꯡ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯍꯟꯕ ꯋꯥꯅꯤꯗ ꯄꯣꯠꯁꯦ ꯃꯨꯜꯍꯟꯕ ꯋꯥꯅꯤ ꯍꯧꯖꯤꯛ ꯉꯁꯥꯏ ꯐꯨꯠꯄ ꯄꯣꯛꯇꯣ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯖꯔꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯉꯧꯔꯒꯅꯦ ꯉꯥꯛꯇꯪ ꯁꯨꯃꯥꯏꯅ ꯑꯣꯝꯖꯤꯜꯂ ꯊꯝꯃꯒ ꯉꯁꯥꯏ ꯐꯨꯠꯈ꯭ꯔꯕꯅꯤꯅꯕꯀꯣ ꯉꯁꯥꯏ ꯑꯩ 4ꯔꯛ ꯀꯥꯝꯈꯤꯕ ꯍꯥꯏꯐꯦꯠ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯌꯥꯝꯅ ꯀꯥꯝꯃꯒꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯔ ꯄꯠꯊꯕꯗꯨꯁꯨ ꯍꯥꯎꯇꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯧꯕ ꯂꯣꯏꯔꯒ ꯁꯥ ꯃꯔꯣꯏꯁꯦ ꯍꯥꯏꯐꯦꯠꯀꯣ ꯃꯅꯝꯒꯤ ꯑꯣꯏꯅꯀꯣ ꯌꯥꯝ ꯅꯠꯇꯕꯤꯗ ꯈꯤꯇꯪ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯑꯣꯝꯖꯤꯜꯂꯒ ꯊꯝꯖꯔꯝꯃꯅꯤ ꯉꯥꯛꯇꯪ ꯂꯣ ꯐ꯭ꯂꯦꯝꯗ ꯍꯧꯖꯤꯛ ꯃꯤꯅꯤꯠ 30ꯒꯤ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯝꯇꯪ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯤꯅꯤꯠ 30 ꯊꯝꯃ ꯃꯇꯨꯡꯗꯗꯤꯀꯣ ꯇꯞꯅ ꯑꯣꯠꯆꯒꯦ ꯁꯤ ꯌꯣꯠꯀꯤ ꯈꯥꯡꯗꯗꯤ ꯅꯞꯁꯟꯗꯦꯕ ꯄꯥꯡꯁꯦ ꯁꯤ ꯈ꯭ꯋꯥꯏ ꯐꯕ ꯑꯃ ꯁꯤ ꯃꯁꯥꯒꯤ ꯊꯣꯛꯆꯔꯛꯄ ꯃꯍꯤ ꯉꯁꯥꯏ ꯑꯩꯅ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯟꯕꯗꯣ ꯑꯗꯩ ꯉꯥꯜꯂꯦ ꯑꯂꯨꯒ ꯍꯪꯒꯥꯝꯒ ꯊꯥꯛ ꯌꯥꯏ ꯑꯂꯨ ꯍꯥꯞꯄꯣꯏꯁꯦ ꯍꯪꯒꯥꯝꯒ ꯊꯥꯛꯑꯒꯦ ꯉꯥꯛꯇꯪ ꯃꯦꯠꯊꯠꯄꯤꯔꯒꯦ ꯍꯥꯞꯄ ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ Rồi yaudırıp ona da bu tavuklu ngasiꯒꯤ ꯑꯩꯈꯣꯏ ꯃꯤꯁ ꯃꯣꯂꯤꯅ ꯊꯣꯡꯕ ꯑꯣꯛꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯍꯥꯎ ꯌꯦꯡꯊꯔꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯃꯣꯂꯤ ꯍꯥꯎꯏ ꯍꯥꯎꯇꯦ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦꯀꯣ ꯅꯪꯒꯤ ꯈꯨꯠ ꯅꯛꯏ ꯅꯪꯒꯤ ꯈꯨꯠꯅꯁꯦ ꯈꯪꯗꯣꯏꯅꯦ ꯃꯍꯥꯎ ꯍꯥꯎꯏ ꯍꯥꯎꯇꯦ ꯅꯪꯒꯤ ꯈꯪꯗꯣꯏꯅꯦ ngasiꯒꯤ ꯃꯍꯥꯎꯁꯦ ꯑꯩꯈꯣꯏ ꯌꯦꯡꯁꯜꯂꯒꯦ ꯃꯌꯥꯝꯁꯨ ꯍꯥꯎ ꯍꯥꯎꯅ ꯊꯣꯡ ꯆꯥꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯍꯥꯎ ꯍꯥꯎꯅ ꯆꯥꯒꯦ ꯑꯗꯨꯗꯤ ꯆꯥꯊꯣꯛꯑꯒꯦ ꯑꯗꯨꯗꯤ